ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯇꯥꯕ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯅꯛ ꯅꯛꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯌꯥꯝꯅ ꯂꯩꯕ ꯌꯥꯝꯅ ꯁꯣꯡꯂꯕ ꯎꯃꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯀꯧꯕꯤ ꯃꯈꯨꯠ ꯌꯥꯝꯅ ꯁꯥꯡꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯆꯠꯄꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯏ, ꯑꯗꯨꯒ ꯃꯈꯨꯕꯥꯛ ꯑꯅꯤ ꯑꯗꯨꯁꯨ ꯇꯤꯡꯈꯪ ꯄꯥꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯌꯥ ꯀꯥꯊꯣꯛꯄꯗ ꯃꯔꯩ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯃꯁꯛꯅꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯇꯨꯝꯂꯤꯕ ꯃꯤꯒꯤ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯍꯥꯠꯈꯤꯕ ꯃꯤ ꯃꯁꯤꯡ ꯑꯁꯦ ꯐꯅꯗꯤ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯍꯤꯡ ꯑꯣꯏꯔꯛꯄꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯀꯅꯤ ꯀꯤꯕꯅ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯂꯣꯟꯅꯔꯝꯃꯤ꯫ ꯐꯛꯂꯥꯡ ꯑꯍꯣꯕꯅꯆꯤꯡꯕ ꯑꯗꯨ ꯉꯥꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯗꯨ ꯊꯤꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯆꯦꯛꯁꯤꯟꯅꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯆꯪꯕ ꯀꯤꯕꯁꯦ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯤꯕ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯃꯠꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯕꯗꯤ ꯇꯣꯛꯇꯦ꯫ ꯅꯣꯡꯃ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯗ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯇꯥꯟꯖꯥ ꯑꯃꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯍꯣ ꯂꯥꯏꯔꯤꯛꯃ, ꯏꯇꯩꯕꯨ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯀꯧꯔꯛꯂꯤꯕ ꯑꯁꯦ ꯑꯇꯩ ꯑꯣꯏꯔꯝꯂꯣꯏ, ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯣꯏꯔꯝꯂꯅꯤ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤꯛꯅ ꯃꯆꯥ ꯑꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ, "ꯍꯣ ꯂꯥꯏꯔꯤꯛꯃ, ꯏꯇꯩꯕꯨ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯅ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯀꯤꯔꯤꯕꯁꯨ ꯂꯥꯏꯔꯤꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨꯅꯤ꯫ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯆꯪꯂꯛꯄ ꯉꯝꯗꯦ, ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯈ꯭ꯔꯅꯤ ꯀꯔꯤ ꯇꯧꯅꯤ ꯈꯟꯅ ꯈꯟꯅ ꯂꯩꯔꯤꯉꯩꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯑꯦ꯫ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯥꯏꯔꯤꯛ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯕꯦꯝꯃ, ꯅꯇꯩ ꯂꯩꯌꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯂꯥꯏꯔꯤꯛ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯇꯧ ꯇꯧꯗꯨꯅ ꯑꯁꯨꯝ ꯌꯩꯊꯣꯛꯂꯛꯄꯗ ꯆꯤꯡꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯔꯒ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯂꯥꯏꯔꯤꯛꯃ, ꯏꯇꯩꯕꯨ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯔꯤꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯕ ꯑꯍꯣꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, "ꯍꯣ ꯏꯆꯦ ꯂꯥꯏꯔꯤꯛ, ꯏꯇꯩꯕꯨ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ꯫ ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛꯅ ꯑꯁꯨꯝꯅ ꯄꯥꯎ ꯈꯨꯝꯃꯤ, "ꯍꯣ ꯏꯕꯦꯝꯃ, ꯅꯇꯩ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯊꯧꯕ ꯊꯥꯡ ꯑꯗꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ, "ꯑꯌꯣ ꯏꯃꯥ, ꯁꯤꯔꯦ ꯁꯤꯔꯦ, ꯑꯩ ꯁꯤꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯎꯃꯪꯂꯣꯝꯗ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯕꯨ ꯇꯥꯟꯅꯔꯝꯈꯤ꯫ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯇꯣꯞꯄ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯂꯩꯕꯥꯛꯇ ꯆꯤꯡꯗꯨꯅ ꯆꯦꯟꯕꯅ ꯆꯦꯜꯂꯦ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ, ꯃꯉꯝꯗꯤ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯑꯇꯣꯞꯄ ꯃꯈꯨꯠ ꯑꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯦ, ꯑꯗꯨꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯣꯊꯥꯕ ꯉꯝꯖꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎꯈꯣꯡꯗꯤ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯤꯗꯤ ꯐꯠꯇꯕ ꯃꯍꯩ ꯑꯗꯨꯃꯛ ꯐꯪꯉꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫